Ngasi ayuk anganbadagi tangkak ani thongna sitkiba akanba Nonglei Nungshit na Thobal district ki manung chana leiba Tongan Tonganba Mapham Shing Da Amang kaya Thok-Hankhre Nonglei Nungshit aduna madam oiraga district asegi manung chanba kairen bikokta leiba El Pares KSS Chauba amadi M Santagi furniture house humdok kiduna amang thokhe Amaromda kairen bikhoktagi wangjing fawgi lambida uwa kaya tekpa amade electric pole kaya tubadagi lambi chathok chasin da chaun apanba thokle haire Nakal amaromda ngasi sitkiba akanba Nonglei Nungshit aduna madam oiraga Tamenglong district tasu chaun akaiba pikre nong ka hena chukiba aduna madam oiraga Tamenglong shortcut road hairaga su khangnaba Tamenglong dagi none district fawu chatnaba asamba lambi paring ase matam khara fawnaba yadana leirure Nonglei Nungshit aduna madam oiraga haukiba nongyai dagi hawjik fawu Tamenglong district ta mai laktabadagi chauna khudong chadam mai unure Mari Lainaba Department of Fongdonapagi Matung Ina, Riangpang Dagi Tamenglong Fawbo Puriba 33 kV high street line ase Faunabangam da Lady. Department gi Maikedi high street line ase Faunabangasi Ayo, Pung Taret Kaminitara Gamangaram Tabada Akan Mong the Honaki Adum Oinamag, Faunabading of Kidre Hide. Ngarang ahing sitkiba AKANBA nungshit aduna madam oiraga high street line ase talamba yai haina panari adum oinamag nong leptana chubana line adu check tawbagi khudong chabade hojik fawgi oina fangri hainaso pawasina makatari